ꯑꯩꯅ ꯁꯦꯝꯖꯕ ꯄꯅꯤꯔꯅꯦ ꯉꯔꯥꯡ ꯁꯪꯒꯣꯝ ꯊꯛꯄꯒꯤꯗꯣ ꯊꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯃꯣꯏ ꯗꯦꯠꯁꯦ ꯃꯣꯏ 5 days ꯁꯤꯖꯤꯟꯅꯕꯒꯤ ꯃꯣꯏ ꯄꯤꯗꯅ ꯕꯦꯁ ꯕꯤꯐꯣꯔꯗꯣ ꯁꯪꯒꯣꯝ ꯊꯛꯇꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯄꯥꯝꯃꯨꯔꯕ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯄꯅꯤꯔ ꯁꯦꯝꯗꯣꯛꯑꯒꯦꯅ ꯄꯅꯤꯔ ꯁꯦꯝꯗꯣꯛꯑꯦ ꯑꯗꯨ ꯒꯨꯂꯥ ꯁꯥꯁꯤꯔ ꯇꯧꯕꯅꯦ ꯑꯗꯨ ꯒꯨꯂꯥ ꯁꯥꯔꯔꯣꯏ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯐ꯭ꯔꯦꯁ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯦꯕ ꯀꯩꯅꯣꯁꯦ ꯈꯔ ꯄꯦꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯀꯤꯒꯗꯕꯅꯦꯕ ꯑꯗꯨꯗ ꯁꯅꯥ ꯐꯖꯕ ꯇꯥꯏꯠ ꯑꯣꯏꯕꯗꯣ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯔꯩꯕ ꯐꯤꯗꯨꯅ ꯇꯧꯕꯗꯨꯅ ꯐꯖꯅ ꯇꯥꯏꯠ ꯑꯣꯏꯗ꯭ꯔꯦꯕ ꯇꯥꯏꯠ ꯑꯣꯏꯅ ꯀꯤꯕꯗ ꯍꯥꯏꯗꯤ ꯀꯤꯁꯟꯕꯗ ꯃꯥꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗꯣ ꯁꯪꯒꯣꯝ ꯃꯆꯥ ꯃꯆꯥ ꯄꯅꯤꯔ ꯍꯥꯏꯗꯤ ꯁꯪꯒꯣꯝ ꯃꯀꯨꯞ ꯃꯀꯨꯞ ꯊꯣꯛꯆꯔꯕꯅꯤ ꯑꯩꯅ ꯀꯤꯕꯗꯣ ꯌꯥꯗꯗꯅ ꯇꯥꯏꯠ ꯑꯣꯏꯅ ꯀꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯈꯔ ꯄꯦꯠꯈ꯭ꯔꯦ ꯃꯣꯏꯗꯤ ꯌꯥꯔꯤꯈꯩ ꯀꯟꯅ ꯇꯥꯏꯠ ꯑꯣꯏꯅ ꯀꯤꯔꯤꯒꯩ ꯃꯣꯏꯁꯦ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗꯤ ꯈꯔ ꯄꯦꯠꯂꯕꯅꯤꯅ ꯉꯧꯔꯔꯣꯏ ꯉꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏꯅ ꯊꯥꯎꯗ ꯉꯧꯊꯣꯛꯑꯦꯗꯅ ꯀꯥꯖꯨꯒ ꯍꯥꯞꯄꯒ ꯑꯗꯨꯒ ꯇꯛꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯀꯩꯀꯩꯒ ꯍꯥꯞꯄꯒ ꯀꯩꯅꯣꯅꯒ ꯅꯥꯀꯨꯞꯄꯤꯅꯒ ꯉꯧꯔ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯁꯤ ꯈꯨꯊꯣꯡꯁꯤꯁꯨ ꯍꯥꯎꯕꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯌꯥꯝ ꯊꯣꯛꯄꯅꯦ ꯁꯤ ꯈꯨꯊꯣꯡꯁꯨ ꯑꯩ ꯊꯣꯡꯉꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯇꯥꯗꯣꯏꯁꯦ ꯁꯅꯥ ꯊꯣꯡꯕꯒꯤꯀꯣ ꯀꯩꯅꯣꯁꯤꯅꯦ ꯁꯅꯥ ꯂꯩꯖꯔꯦ ꯑꯩꯅ ꯁꯦꯝꯃꯤꯅꯦ ꯉꯔꯥꯡ ꯁꯪꯒꯣꯝꯗꯣ ꯑꯩꯈꯣꯏꯁꯦ ꯊꯛꯇ꯭ꯔꯕ ꯃꯣꯏꯁꯤꯗꯅꯦ ꯗꯦꯠꯁꯦ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯁꯦ ꯄꯤꯌꯦꯕ ꯕꯦꯠꯁ ꯕꯤꯐꯣꯔꯗꯣ 5 days ꯈꯛ ꯄꯤꯕ ꯑꯗꯨꯗ ꯉꯔꯥꯡꯁꯦ ꯂꯥꯁ ꯑꯣꯏꯔꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯄꯤꯔ ꯄꯅꯤꯔꯁꯦ ꯉꯧꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯊꯣꯡ ꯃꯩꯇꯩ ꯈꯨꯊꯣꯡ ꯊꯣꯡꯉꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯉꯧꯅꯕꯒꯤ ꯍꯥꯏꯕ ꯁꯣꯏꯗꯠꯄꯤꯔꯣ ꯁꯤ ꯁꯨꯝ ꯁꯣꯏꯕꯤꯔꯣ ꯍꯣꯔꯦꯟꯁꯦ ꯒ꯭ꯔꯥꯏꯟ ꯇꯧꯗꯣꯏꯅꯦ ꯁꯤꯡꯁꯤꯅ ꯆꯥꯝꯃꯛꯑꯕꯅꯤ ꯁꯤꯡ ꯃꯇꯠ ꯑꯃ ꯑꯗꯒꯤ ꯒꯥꯔꯂꯤꯛꯁꯦ ꯆꯅꯝꯁꯦ ꯆꯅꯝ 3 ꯂꯣꯏꯔꯦ ꯍꯥꯞꯀꯗꯕ ꯍꯣꯔꯦꯟ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯀꯥꯖꯨꯒ ꯁꯥꯏꯕ ꯑꯃ ꯍꯥꯞ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯔꯦ ꯈꯥꯡ ꯁꯥꯔꯕꯅꯤꯅ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯁꯤꯗꯩꯁꯨ ꯂꯣꯏ ꯉꯧꯊꯣꯛꯑꯅꯤꯗꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯒ꯭ꯔꯥꯏꯟ ꯇꯧꯗꯣꯏꯅꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯦ ꯁꯤꯡꯁꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯊꯤꯗꯣꯛꯄ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤꯡꯒ ꯀꯩꯅꯣꯒ ꯒꯥꯔꯂꯤꯛꯀ ꯚꯤꯅꯦꯒꯔ ꯒꯥꯔꯂꯤꯛ ꯑꯗꯨꯒ ꯑꯩꯁꯦ ꯂꯣꯡ ꯍꯥꯞꯄꯦꯅ ꯇꯧꯕꯅꯦ ꯉꯧꯗ꯭ꯔꯁꯨ ꯂꯣꯡ ꯏꯂꯥꯏꯖꯤ ꯌꯥꯝꯗꯦ ꯑꯅꯤꯈꯛꯇꯪ ꯃꯅꯝ ꯅꯨꯡꯁꯤꯔ ꯍꯥꯎꯋꯦ ꯉꯧꯔꯦ ꯍꯥꯞꯆꯜꯂꯦ ꯔꯤꯃꯦꯅꯤꯡꯗꯣ
ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯒꯤ ꯁꯤꯒꯤ ꯔꯥꯖꯤꯁꯦ ꯍꯥꯞꯆꯤꯜꯂꯛꯀꯦ ꯌꯥꯔꯒꯗꯤ ꯁꯤꯁꯦ ꯈꯔ ꯄꯦꯠꯊꯕꯗꯣ ꯉꯧꯔꯁꯦ ꯄꯦꯠꯊꯕꯗꯣ ꯉꯧꯔꯒ ꯍꯣꯔꯦꯟ ꯏꯪꯍꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯇꯣꯏꯅꯤ ꯄꯦꯠꯊꯕꯗꯣ ꯉꯧꯔꯒ ꯁꯤ ꯌꯥꯔꯛꯀꯗꯧꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯄꯦꯠꯊꯕ ꯍꯧꯔꯛꯑꯁꯦ ꯁꯨꯃꯥꯏꯅ ꯄꯦꯠꯊꯕ ꯍꯧꯔꯛꯑꯀꯥꯟꯗꯅꯦ ꯇꯛꯇꯣꯏꯅꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯄꯦꯁ ꯁꯦꯝꯗꯣꯏꯅꯤ ꯈꯤꯇꯪ ꯇꯧꯕꯁꯤ ꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯌꯥꯝꯅꯗꯤ ꯍꯥꯞꯄꯣꯏ ꯈꯤꯇꯪꯈꯛ ꯍꯣꯔꯦꯟ ꯍꯥꯞꯄꯦ खरा फोटो थाव को हापरगे सिंगौगी थाव से नौसलदम थाव हैरदम तकदरे खांद्रेना साले पैकिंग होगी अरेबदूको एक पत्ता मोरक्का खामेन असिंबने आलूने चनमने सिंगने तिलौने थावदा मौरगो अखोना हापनिंगबा मच्चल कई मरु मरांग को हापा यारे आई सिदा मच्चल हापके मरु पाउडर से खितंग हापके आई साजे साथोरदि खंग खितंग हाप यामदि नते साथो सादोना कइनोदि मचुसे खरा वाले दो सिदि नते हवाई थ्राक खरा हापचल फ्रोजन की नतनीको खितंग कुने चंगीदना मखुम खुमजलासी कंगो ngौरसे थाव थोसरपदो हिंजाम खुद थाव थोसरपदे हाउदना
สิมาใส่เผาจุดสลับกระดูกงอรวมเลยชิมแล้วครับบิจิกาiya nggak sih hanggu oge yang kagare Muzik Punta asih Ang gadami tangga isa-isa di tangga taasi kwa ada di paneer taksalasi ten paneer itu bagai udra apa wani ngasi paneer hatsale anak diet nggak dia musira ay siya ga isa nito test wala ni ay magkano sa di haro jadi jika test wala kung selesai tak may kaya apa masih tahu ini so aku dah ada buat tambah mesti tahu sih ini mesti tahu makan main tak main tahu anh nãy sao giờ vậy mà đã ăn ra xào vậy này làm cả đất chuyện là xuống mình dùng đây là gì vậy khá là cân rồi đấy rồi đi sudah yang cái hai cái gì nè ai cái nó hai là thằng gồm powder đó đóng thiết là cái làm ta thấy dân được quay nè cream ga hay na ba naman hay di ko milky cream ga na yun dumaya ka ke brika mo pa nga mo kap na iso duga sige sanggom se sige tama sa kas mahirap cream kita Ready, cut si Yari. Pretty. Wait, sana please, mamam si tuwa ke? Apa nak brush yo kita wake up ini. Rồi paneer thongba 이자누피기 실레이래 이자누피 비저라니 아주가 모은다 대사야라니 자 paneer thongba charla in gisa tombi Đó, công
ꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯃꯃꯥꯅ ꯀꯦꯃꯦꯔꯥ ꯅꯝꯃꯤꯅꯦ ꯀꯣꯀꯣ ꯈꯣꯡꯉꯦ ꯌꯝꯃꯤ ꯌꯝꯃꯤ ꯑꯉꯥꯡ ꯌꯝꯃꯤ ꯀꯦꯃꯦꯔꯥ ꯇꯥꯟꯅꯩꯁꯦ ꯑꯩꯈꯣꯏ ꯄꯅꯤꯔ ꯑꯝꯇꯒ ꯏꯟꯒꯦ ꯇꯣ ꯁꯤ ꯄꯅꯤꯔꯁꯦ ꯑꯝꯇꯒ ꯑꯗꯨꯒ ꯄꯥꯏꯍꯟꯒꯦ ꯌꯝꯃꯤ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ ꯃꯥꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯤꯇꯪ ꯊꯥꯛꯈꯤꯕꯅꯦ ꯑꯗꯨꯒꯤꯔꯣ ꯆꯥꯏꯁꯤꯗꯤ ꯃꯥ ꯍꯥꯎꯔꯕꯅꯦ ꯆꯥꯏꯁꯦ ꯆꯥꯔꯁꯤꯀꯣ ꯁꯤ ꯆꯥꯊꯣꯛꯑꯁꯤꯀꯣ ꯂꯣꯏꯅ ꯗꯥꯛ ꯑꯝꯇꯪꯒ ꯏꯟꯒꯦꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥꯇꯣꯝꯕꯤ ꯀꯣꯀꯣꯛ ꯌꯦꯡꯉꯤꯅꯦ ꯇꯤꯚꯤꯗ ꯀꯣꯀꯣꯛ